Manipur miyamna asuk kuiba matam asida assembly mifam phambinaba haizaduna lakpa asida tabidana leiraga hauzik assembly mifam no makhak phamgani hariba ase yaningte haina thawai mirel women wingi convener th suzatana phongdokre ngasi Manipur Press Club ta pangthopa paugi mifam amada wafam ase phongdokleduna mahangna hai Manipur gi asuk luraba tanfam asida assembly phamduna Kananaba amasung warushin pregnant bahotna biyu haina miyamna haina ringai assembly mifam kaudraga lengagasi kaidanaba kaudaba yadaba matagum nong makhaki oina assembly kauba asi yaningde assembly nong makhak phambana kari khanabangam gani haiba wahang kaya su hangki mahangna makha taraduna August ki tang 18 da phamgadoriba assembly mifam asida thokliba irang asigi matangda warushin pregnant bahotna gadabani natrabadi thawai miral na changsil lakliba khongjang asi makhatana changsin khigani hairi Nong khatang ki assembly have a potse asena praja or khomyang oina di kesu yani bu na tre ado sidi mo khoi gi sarkar gi moi kai da phona je ba pone ba khoi na adu na te ba khona hujur ji oi ba khoi gi samesha ha ba de khoi da kanglu ba sen gi oi ni sigi da makta to biyo na su ba ha ba poti to draga adu ga moi gi tangai phata ba gi pota di moi kau ni ba adu su nong khatane nong khata assembly da di kesu khoi gi resolution je pi ba ngam ne ha ba khoi thajade adu ga kai gum ba pi da ba ta ra ga de khoi na changjali ba khongjang ji khoi ki tang jara hin ba changjali ba khongse basi di adum continue changjala le gen de ba aduga hojik lairiba khoi gi shio su singisu mama o ba khoi myam na haijabadi makhoi masen ko chungjanaraga one voice oi ba pota changjan bina se khaibane ba akoi gi oi riba manipur gi situation se inga matungda mai mai gi dum chacha gi ba line da dum chapa kai de ba hojik gi oina de khoi leba kan ba se pai de first priority ne bo su khoi thamda Nakalam Romda Thawai Miral Women Wingi Co Convener Sana Hanbina Hai Lakliba August Kun Mapangi Assembly Mifamasiga Mari Lainana August Kun Nipanda Kunipangi Ayuk Pung Taramathoi Taba Matamda Lekai Lekai Maira Paibi Ima Singna Maira Sang Amadi Club Singda Assembly Mifamda Akanba Warep Lobiu Haiba Kholau Kaya Lominaduna Khongjang Changsen Minase Haina Apple directly Tang Kunipangi Ayuki Pung Taragamathoi Tabadagi Kunmapangi Assembly Logi Pawada Manipugi Miam Punamana Chai Sage Lekai Lekagi Mera Sang Club Mari Lainaba Mafam Singda Lengthok Piratuna Assembly da Uki Yamadi Maikegi Marakta Thamari Subna Landing Naduna Warochin Porpangamdana Rochin Bayadana Laiba Sigum Batangasi Roshanabagi Akaknaba Akanba Wari Ama Lakadu Tang Kunmapangi Pangaduri Assembly Asida Wari Lobiu Haibagi Wafamduda Manipugi Praja Section Pudding Magna Sarukia Biduna Madilekai Lekai Pudding Mutaleva Ujingloya Tamadaleva Praja Mao Bikuding Lengthok Piratuna Wakat Mifam Tamduna Amadi Waroshin Pobi Ohibagi Kangnabam Matam Pibiu Haiduna Akwai Kholau Law Minatron Khongjang Changsin Biu Haiba Wafamsi Ebang Miyam da Thamjari